Nation tama Epa-epu na chahi lishi ani ahum ikam nation machet targa mangan badi yaroi ne marang khang da kang buna pakmai pair ga sana basu yaroi ne mapu pan ba leba oi ga bane authority level leba oi ga bane masi sajiwa jail complex ta sawa deputy center home sangab gi thor amada Chief Minister N Biren Singh ana Epa-epu sina thambirama nation asi mioi kangbu kharana machet tana thungaiba yaroi haina haike mahana makhatana hai tholi ba thudu singa singa madam moiraga ai ko yelong sing asi kanana kamdona leirami kadai da leirami kamdona leidage haibadu miyam na khanaba hormagane haina hazaba lei mahana makhatana hai manipur asi kanagu makharana pairaga sanaba yaroi mapu panba authority leijaba lengakni mara leiba singdu isorna trust tawbane maram si kari gino kari dagino si kanana ngasi haibung kari tawriba pending leiba podam gi kari gino ba suk sa thina tawris ai noite aseng nai gi thamoi da huji phau dai answer fangri phoiba thogok sigi khoi huji solution porkani politically ai khoina satha gada ba thabak ai khoi lepoi illegal immigrants khandokpa biometric law ko ai khoi sabsana madu bharat sarkar ko punai khoi leptana khoi sathagani Mahabharat thokiba achumba madi aranbagi marakta prithivida khangnabagi thokibani Ramayana achumba madi aranbagi khangnaba juk juk matamdugi oina thokiba dugumba matam gini ngasi manipur da handak thoibasina manipur gi miyam punamakta mikap thobo orsunu mikap tho kanda akhoi maihauron dagi leiraba khoi indigenous people se karai da leiramni akhoi se kari phigam yongna leiramme karai yongna khoi matam kayam kuinai khoi se survive da budori ga haibase se kanama honara mani mayam mikap tho mani na lawegi motta nation tama Epa-epu na chahi lishi ani ahum ikam nation machet targa mangan badi yaroi ne marang khang da kang buna pakmai pair ga sana basu yaroi ne mapu pan ba leba oi ga bane authority level leba oi ga bane mahana makhatana hai lengak asina chathagadaba thabak thoram kumba palladuna Chief Minister N Biren hai illegal immigrants sing khandokpa takthokpa biometric law bagi thabak thoram sing asi Bharat ki lengak ka punna chathaminagani amadi yum kai mang takthaba sing gitangdu leitana leinabagi thabak pakatpa haure haina mahana makhatana phondoki Honorable Prime Minister Modi ji ki makhada Pagi guidance, Pagi finance, the Honorable Union Home Minister Amit Shah ji ki Magi akanba miye makhada Parkhetana ahanba phase ki oina saba loshinaba imung Shamari Council level temporary prefabricated using should have done about the Flavum Sabon providing we may am sure to settle the honorable on the school Tamon later than lady researching sending Hoksubum Sabon later than lady may am Punamasigi Karamba Kamaikanda normal flight Lagi lagi hai na koi hiram kaya na koi honorable cabinet colleagues sing honorable MLA mayam koi hatta amada anirak numidini meeting tawraga continuously koi thokong hai thoki balagi koi monitor tawraga lakpani aduga honor ga lakpani singa madi tamani da lagi ba innocent mayam ama wari the city ekoi moibu rehabilitate the honba aduga moibu khundare dan bai se pagi ihan han bai koi gi thawo adu na sigi rehabilitate se ko mafam nipan da sangat sangat pagi koi thawo tawbani kwata Bishnupur da imu samuri muti mayada chahulupun aduga isali wasi si imu samuri muni pasi sangari se the small mogi area de imu sami gumbama the ITV lo ko the hawal persengis de imu samuri gumbama Kangkopi district mapum ani yenge amadi ground leveling kari ama lawyer ama summa pum identify tawre
family 700 kumbagi. Because Socialpur district family 800 kumbagi. Have a person see total cost in a cycle home commissioner and around 149 crores.